ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯩꯔꯥꯡ ꯂꯩꯄꯥꯛꯂꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯁꯤꯡꯖꯪ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯔꯠꯆꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯅꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯁꯟꯇꯤ ꯅꯍꯥ ꯑꯣꯏꯅ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕꯤ ꯃꯧ ꯅꯍꯥꯅꯤ꯫ ꯆꯍꯤ 24ꯃꯨꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯒꯤ꯫ ꯃꯨꯅꯔꯪ ꯇꯧꯖꯔꯕꯁꯨ ꯃꯁꯥ ꯇꯣꯡꯒꯥꯟꯅꯕꯤ ꯁꯥꯍꯧ ꯐꯕꯤ ꯔꯥꯁꯤ ꯂꯩꯕꯤ ꯕꯁꯟꯇꯤꯕꯨ ꯍꯦꯛ ꯎꯔꯨꯕ ꯈꯨꯗꯤꯡꯅ ꯏꯁ ꯍꯥꯏꯅ ꯌꯦꯡꯗꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯟ ꯃꯌꯥꯒꯤ ꯑꯃꯨꯕ ꯁꯝꯕ꯭ꯔꯨ, ꯃꯥꯒꯤꯗꯤ ꯃꯗꯨꯅ ꯌꯦꯛꯅꯕ ꯑꯣꯏꯔꯕꯅꯤ꯫ ꯁꯝꯕ꯭ꯔꯨꯗꯨꯒꯤ ꯍꯥꯛꯇꯛꯇꯅꯤ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 7ꯇꯃꯛ ꯇꯝꯂꯤꯉꯩ ꯊꯕꯥꯛ ꯃꯉꯥꯟ ꯇꯔꯥꯝꯇ ꯐꯥꯠꯇ꯭ꯔꯤꯉꯩ ꯆꯣꯡꯂꯛꯂꯤꯕ ꯌꯥꯕꯣꯟꯒꯤ ꯌꯦꯅꯤꯡꯁꯨ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯅꯣꯡꯃ "ꯏꯃꯥ, ꯏꯃꯥ!" "ꯀꯅꯥꯅꯣ?" ꯕꯁꯟꯇꯤꯅ ꯏꯉꯥꯎ ꯉꯥꯎꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯊꯣꯔꯛꯏ꯫ ꯃꯃꯥꯡꯗ ꯂꯦꯞꯂꯝꯕ ꯐꯖꯔꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯕꯨ ꯎꯕꯗ ꯏꯁꯩ ꯉꯪꯕ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ "ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯏꯃꯥꯗꯤ ꯂꯩꯇꯦ, ꯀꯔꯤ ꯍꯥꯏꯕꯤꯗꯧꯅꯣ? ꯑꯩꯍꯥꯛ ꯉꯁꯤ ꯅꯣꯡꯃꯒꯤ ꯌꯥꯏꯔꯛꯐꯝ ꯊꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯤ 3ꯒꯤ ꯆꯥꯛꯁꯨ ꯈꯔ ꯍꯥꯞꯄꯤꯌꯨ." "ꯑꯗꯨꯗꯤ ꯇꯥꯗ ꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨ, ꯏꯃꯥꯁꯨ ꯆꯦꯡ ꯋꯥꯟꯕ ꯆꯠꯈꯤ, ꯌꯧꯔꯛꯂꯅꯤ." ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯝꯒꯤ ꯌꯥꯑꯣꯟꯂꯣꯏꯁꯤꯡ ꯑꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯕꯁꯟꯇꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯦꯛ ꯆꯥꯔꯛꯈꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯛꯅꯔꯕꯗꯤ ꯃꯔꯤ ꯂꯩꯅꯔꯛꯏ꯫ ꯑꯃꯨꯛꯇꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯡꯗꯨꯅ ꯊꯨꯈ꯭ꯔꯕ ꯅꯥꯟꯊꯣꯛꯄꯁꯨ ꯑꯗꯨꯃꯛ ꯃꯋꯥꯏ꯫ ꯑꯊꯧꯕꯅ ꯅꯣꯡꯃ ꯍꯥꯏꯈꯤ, "ꯕꯁꯟꯇꯤ, ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯉꯩꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯑꯣꯟꯈ꯭ꯔꯦ꯫ ꯇꯧꯒꯗꯕ ꯏꯊꯧꯁꯨ ꯀꯥꯎꯔꯦ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯁꯨꯡꯉꯝ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯅꯈꯣꯏꯗꯤ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕ ꯌꯥꯗꯦ ꯍꯥꯏꯗꯥꯏꯅꯦ? ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯊꯧꯔꯤ ꯑꯗꯨ ꯈꯔ ꯀꯣꯝꯊꯣꯔꯛꯀꯗ꯭ꯔꯥ ꯈꯟꯕꯕꯨ ꯍꯦꯟꯅ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯑꯊꯧꯕ ꯕꯁꯟꯇ ꯇꯐꯤꯡ ꯐꯥꯎꯖꯤꯜꯂꯛꯏ꯫ "ꯕꯁꯟꯇꯤ, ꯑꯩ ꯍꯌꯦꯡꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯒꯅꯤ꯫ ꯀꯨꯏꯅ ꯎꯅꯗꯧ ꯃꯥꯟꯗ꯭ꯔꯦꯕꯣ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯤꯔꯝꯗ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯅꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯅꯤ? ꯃꯗꯨꯃ ꯑꯩ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯏꯕꯥꯅꯤ ꯉꯁꯤ ꯑꯍꯤꯡꯁꯤꯃꯛ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯁꯤꯗꯅ." "ꯀꯗꯥꯏꯗ?" "ꯈꯣꯡꯅ ꯄꯨꯕ ꯃꯐꯝꯗꯨꯗ." ꯏꯟꯈꯠꯂꯛꯄꯒꯤ ꯋꯥꯈꯜꯅꯤ ꯀꯌꯥꯗ ꯇꯌꯥꯡꯇ ꯁꯣꯏꯈ꯭ꯔꯕ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈꯣꯏꯅꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯀꯣꯏꯂꯣꯠ ꯂꯣꯠꯈꯤ꯫ ꯂꯣꯟꯅ ꯆꯦꯟꯅ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯄꯔꯩꯗꯤ ꯑꯁꯨꯝ ꯆꯦꯠꯁꯤꯜꯂꯛꯏ꯫ ꯑꯗꯨꯅ ꯀꯜꯂꯕ ꯀꯥꯂꯦꯟꯒꯤ ꯃꯥꯂꯦꯝ ꯂꯩꯇꯥꯡꯒꯩ ꯍꯣꯒꯥꯏꯗꯨꯅ ꯄꯣꯝꯁꯥꯠꯅꯔꯛꯄꯗ ꯉꯥꯏꯖꯔꯛꯂꯤꯕꯤ ꯇꯅꯧ ꯇꯅꯧꯕꯤ ꯂꯩꯄꯥꯛꯂꯩꯒꯨꯝꯕꯤ ꯕꯁꯟꯇꯤ, ꯃꯥꯒꯤ ꯃꯂꯪꯅꯐꯥꯎ ꯅꯣꯡꯃꯇ ꯃꯅꯤꯡ ꯇꯝꯖꯈꯤꯗ꯭ꯔꯤꯕꯤ ꯊꯣꯠꯂꯕ ꯍꯛꯆꯥꯡ ꯀꯌꯥꯁꯤꯡ ꯃꯁꯤꯡ ꯈꯪꯗꯅ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯊꯃꯣꯏꯒꯤ ꯑꯄꯦꯟꯕ ꯔꯁ ꯃꯄꯨꯡ ꯐꯥꯅ ꯆꯨꯞꯆꯈꯤꯕꯅꯤ꯫ ꯕꯁꯟꯇꯤ ꯍꯨꯏꯖꯤ ꯈꯥꯗ ꯃꯤꯍꯨꯜ ꯂꯥꯡꯂꯦ꯫ ꯄꯨꯟꯁꯤꯒꯤ ꯏꯄꯥꯛꯇ ꯁꯛꯈꯪꯅꯗꯕ ꯃꯥꯒ ꯂꯣꯏꯅꯅ ꯅꯧꯔꯦꯟ ꯌꯦꯠꯀ ꯑꯣꯏꯒ ꯄꯥꯏꯃꯤꯟꯅꯅ ꯄꯨꯟꯁꯤ ꯍꯤ ꯍꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯅꯨꯄꯥ 5ꯅ ꯃꯁꯥ ꯁꯒꯟ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤ ꯑꯊꯧꯕꯕꯨ꯫ ꯍꯥꯏꯖꯕ ꯄꯨꯝꯕ ꯇꯥꯕꯤꯈꯤꯗꯦ꯫ ꯕꯁꯟꯇꯤꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯊꯧꯕꯕꯨ ꯃꯔꯥꯏꯕꯛꯇ ꯃꯁꯤꯡ ꯈꯪꯗꯕ ꯅꯣꯡꯃꯩ ꯃꯔꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯑꯃꯝꯕꯂꯛꯇ ꯇꯤꯜꯍꯧꯔꯦ ꯕꯁꯟꯇꯤꯒꯤ ꯄꯨꯟꯁꯤ꯫ ꯆꯥꯖꯦꯟꯕꯤ, ꯃꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯆꯥ ꯅꯠꯇꯕ ꯍꯜꯂꯛꯂꯕꯤ ꯅꯨꯄꯤꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝꯗ? ꯆꯍꯤ ꯑꯃ ꯃꯤꯂꯨꯒꯤ ꯄꯤꯔꯥꯡ ꯀꯪꯗꯅ ꯃꯕꯨꯡꯒꯤ ꯃꯅꯝꯃꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯈꯥꯗ ꯂꯦꯜꯂꯛꯏ꯫ ꯁꯦꯠꯅ ꯏꯟꯅꯕ ꯆꯥꯅ ꯊꯛꯅꯕ ꯂꯩꯁꯤꯜꯂꯛꯇꯦ꯫ ꯃꯆꯥ ꯄꯤꯁꯛ ꯃꯅꯝꯗ ꯄꯣꯗꯨꯅ ꯀꯣꯏꯅ ꯃꯆꯥꯛ ꯊꯤꯕ ꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯀꯩꯊꯦꯜ ꯑꯀꯥ ꯑꯀꯨꯝꯗ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯑꯣꯛꯇꯣ ꯊꯧꯕ ꯔꯥꯖꯦꯟꯅ ꯕꯁꯟꯇꯤꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯩ, ꯀꯣꯏꯔꯨꯝ ꯂꯨꯝꯃꯤ, ꯑꯆꯦꯡꯕ ꯉꯥꯏ꯫ ꯈꯥꯡꯕꯨ ꯀꯜꯂꯕꯗꯤ ꯐꯝꯃꯦꯟ ꯐꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯅꯣꯡꯃꯗꯤ ꯔꯥꯖꯦꯟꯒꯤ ꯑꯣꯛꯇꯣꯗꯨ ꯂꯝꯕꯤꯗ ꯕꯦꯔꯥ ꯇꯧꯔꯛꯄꯗꯒꯤ ꯑꯍꯤꯡꯗꯨ ꯑꯣꯟꯊꯣꯛꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯏꯟꯗꯨꯅ ꯃꯇꯝ ꯀꯥꯏꯅ ꯍꯜꯂꯛꯄꯗꯨ ꯃꯤꯌꯥꯝꯅ ꯆꯤꯡꯅꯈꯤ꯫
ꯐꯥꯗꯨꯅ ꯃꯕꯥꯅꯤꯕꯨ ꯀꯩꯅꯥ ꯀꯠꯊꯣꯛꯄꯤꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯨꯈꯪ ꯈꯪꯗꯕ ꯃꯈꯩ ꯔꯥꯖꯦꯟꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯅ ꯆꯍꯤ 10 ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤ꯫ ꯃꯆꯥ 4 ꯄꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯄꯥꯈꯪ ꯑꯣꯏꯔꯤꯕ ꯃꯆꯥꯅ ꯆꯥꯖꯦꯟꯕꯤ ꯃꯧ ꯑꯃꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠ ꯆꯥꯕꯤꯈꯤꯗꯦ꯫ ꯔꯥꯖꯦꯟꯅꯗꯤ ꯕꯁꯟꯇꯤꯒꯤ ꯆꯤꯟꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗ ꯉꯥꯎꯖꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤ ꯕꯁꯟꯇꯤꯒꯤ ꯂꯥꯏꯕꯛ! ꯅꯣꯡꯃ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯔꯥꯖꯦꯟꯗꯨ ꯑꯆꯧꯕ ꯇꯇꯥ ꯑꯅꯤꯅ ꯃꯥꯒꯤ ꯑꯣꯇꯣꯗꯨ ꯆꯈꯥꯏꯕꯗꯒꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯕꯁꯟꯇꯤꯒꯤ ꯁꯪꯁꯥꯔ ꯑꯃꯝꯕꯗ ꯑꯃꯨꯛꯀꯁꯨ ꯇꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯁꯟꯇꯤ ꯃꯆꯥ 5 ꯀꯔꯝꯅ ꯌꯣꯛꯊꯥꯛꯀꯅꯤ? ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯜꯂꯔꯣꯏ ꯈꯜꯂꯦ꯫ ꯃꯆꯥꯁꯤꯡꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯦꯜꯂꯒꯦ ꯈꯜꯂꯦ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ! ꯔꯥꯖꯦꯟꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯔꯥꯖꯦꯟ ꯁꯤꯈꯤꯕꯒꯤ ꯃꯔꯝ ꯕꯁꯟꯇꯤꯅꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤꯅꯤ, ꯃꯄꯨꯔꯣꯏꯕ ꯈꯥꯡꯕ ꯉꯝꯗꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯆꯥꯕꯨꯁꯨ ꯃꯥꯅ ꯅꯧꯅ ꯆꯥꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯊꯝꯕ ꯌꯥꯗꯦ, ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ ꯑꯁꯤꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯛꯄ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯕꯁꯟꯇꯤ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯁꯤꯡꯁꯤꯅ ꯀꯝꯗꯧꯕ? ꯅꯣꯡꯃ ꯃꯆꯥꯁꯤꯡ ꯄꯨꯝꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯃ ꯕꯁꯟꯇꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯂꯥꯛꯈꯤ꯫ ꯑꯊꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯑꯣꯟꯈꯤꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦꯝ ꯊꯣꯛꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯣꯠꯂꯕ ꯇꯨꯡꯗ ꯁꯛ ꯂꯣꯠꯇꯨꯅ ꯃꯆꯦꯅ ꯅꯨꯡꯇꯤꯒꯤ ꯁꯦꯟ ꯇꯥꯟꯕ ꯆꯠꯄ ꯆꯦꯛꯀꯣꯟꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯦ꯫ ꯅꯣꯡꯃꯒꯤ ꯍꯖꯤꯔꯥ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇꯒꯤ ꯆꯥꯕ ꯐꯥꯎꯕꯗꯤ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯖꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡ ꯃꯆꯥꯁꯤꯡꯗꯨꯕꯨ ꯀꯔꯤ ꯆꯥꯔꯝꯒꯅꯤ, ꯀꯔꯤ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯇꯅ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯌꯥꯗꯅ ꯂꯦꯟꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯊꯥꯖꯗꯅ ꯆꯦꯛꯀꯣꯟꯒꯤ ꯃꯍꯥꯖꯣꯟꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯏ꯫ ꯕꯁꯟꯇꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯥꯕꯨ ꯆꯦꯛꯀꯣꯟꯒꯤ ꯑꯣꯐꯤꯁꯇ ꯀꯧꯁꯤꯜꯂꯒ ꯃꯍꯥꯖꯣꯟꯒꯤ ꯅꯨꯄꯤ ꯇꯨꯡꯕꯤꯅꯧꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛ ꯑꯣꯏꯔꯦ ꯕꯁꯟꯇꯤ ꯍꯥꯏꯕꯤꯗꯣ, ꯇꯧꯉꯝꯕꯤ, ꯋꯥꯊꯤꯕꯤ! ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯆꯦꯛꯀꯣꯟꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯏꯅꯝꯃ ꯋꯥꯐꯝꯗꯨꯕꯨ ꯕꯁꯟꯇꯤꯅ ꯌꯥꯝꯅ ꯉꯛꯅ ꯍꯨꯃꯥꯡ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯈꯨꯝꯂꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯨ! ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯈꯨꯗꯛꯁꯤꯗ ꯈꯨꯠꯂꯥꯏꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯃꯥꯏ ꯑꯃꯨꯛ ꯂꯩꯔꯛꯀꯦ ꯈꯟꯒꯅꯨ꯫ ꯃꯔꯝꯗꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯈꯣ꯫ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯄꯥꯝꯕ꯭ꯔꯥ? ꯑꯩ ꯃꯔꯝꯗꯨ ꯁꯨꯛꯈꯪ ꯈꯪꯖꯗꯦ꯫ ꯅꯪꯒꯨꯝꯕꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯐꯤ ꯐꯤ ꯀꯥꯝꯅ ꯁꯥꯎꯏ꯫ ꯀꯔꯤ ꯍꯥꯏꯕ ꯏꯅꯝꯃ? ꯇꯨꯃꯤꯟ ꯂꯩꯌꯨ! ꯍꯨꯔꯥꯟꯕꯤꯅꯕꯨ ꯍꯨꯏ ꯍꯥꯏꯒꯗ꯭ꯔꯥ? ꯅꯪꯗ ꯍꯥꯠꯂꯒ ꯂꯣꯏꯔꯦ꯫ ꯆꯣꯡꯁꯤꯟꯗꯨꯅ ꯇꯨꯡꯕꯤꯅꯧꯅ ꯕꯁꯟꯇꯤꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯑꯣꯟꯅ ꯑꯣꯟꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯃꯁꯝ ꯐꯣꯏꯗꯠꯂꯤ꯫ ꯈꯥꯡꯕ ꯉꯝꯕ ꯃꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯖꯩ ꯐꯅ ꯀꯨꯏꯅ꯫ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯕꯁꯟꯇꯤ ꯃꯈꯨꯠ ꯍꯜꯂꯛꯏ꯫ ꯇꯨꯡꯕꯤꯅꯧꯒꯤ ꯄꯥꯔꯂꯔꯗ ꯆꯪꯂꯨꯕꯗ ꯃꯉꯥꯏꯔꯤꯕ ꯈꯣꯏꯍꯜꯂꯕ ꯂꯨꯃꯥꯡꯒꯤ ꯁꯝ ꯑꯗꯨ ꯈꯨꯕꯥꯝ ꯑꯆꯧꯕ 2-3 ꯄꯔꯠ ꯄꯔꯠ ꯐꯣꯏꯗꯠꯂꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯈꯨꯄꯥꯛꯅ 2-3ꯂꯛꯁꯨ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯜꯂꯦ꯫ ꯇꯨꯡꯕꯤꯅꯧ ꯋꯥꯟꯊꯗꯨꯅ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯥꯛꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯊꯤꯒꯠꯅꯔꯛꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯍꯧꯗꯒꯤꯅꯤ꯫ ꯕꯁꯟꯇꯤꯒꯤ ꯆꯤꯟꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕ ꯋꯥꯐꯝꯅꯤ꯫ ꯆꯦꯛꯀꯣꯟꯒꯤ ꯃꯍꯥꯖꯣꯟ ꯅꯍꯥꯗꯨ ꯆꯍꯤ 30ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ꯫ ꯂꯨꯍꯣꯡꯈꯤꯕ ꯆꯍꯤ 5ꯃꯨꯛ ꯁꯨꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯨꯗꯤ ꯐꯪꯗ꯭ꯔꯤ꯫ ꯃꯃꯤꯡꯅ ꯂꯥꯛꯄꯇꯤ, ꯃꯤꯡꯒ ꯆꯥꯟꯅꯕ ꯃꯔꯟ ꯃꯊꯨꯝꯗꯤ ꯆꯤꯡꯒꯨꯝꯅ ꯄꯩꯈꯠꯂꯛꯂꯤ꯫ ꯑꯅꯧꯕ ꯃꯊꯣꯟ ꯃꯊꯣꯟꯒꯤ ꯄꯀꯥꯒꯤ ꯌꯨꯝꯀꯩ ꯇꯥꯇꯥ 2-3 ꯃꯥꯔꯨꯇꯤ꯫ ꯅꯣꯡꯃ ꯃꯍꯥꯖꯣꯟ 5-10 ꯃꯈꯣꯏꯒꯤ ꯅꯧꯅ ꯁꯪꯒꯥꯕ ꯌꯨꯝꯗꯨꯗ ꯄꯥꯔꯇꯤ ꯇꯧꯏ꯫ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯋꯥꯔꯤ ꯁꯥꯗꯣꯛꯅꯩ꯫ ꯂꯥꯛꯄꯇꯤꯅ ꯂꯥꯏꯌꯦꯡ ꯐꯥꯏꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯚꯥꯏꯃꯣꯟ, ꯑꯩꯒꯤ ꯆꯦꯛꯀꯣꯟ ꯃꯧ ꯅꯍꯥ ꯑꯃ ꯍꯟꯗꯛ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯔꯤ꯫ ꯃꯃꯤꯡꯅ ꯕꯁꯟꯇꯤ꯫ ꯏꯁ, ꯃꯥꯒꯤ ꯆꯤꯟꯕꯥꯟ ꯃꯌꯥꯒꯤ ꯁꯝꯕ꯭ꯔꯨꯗꯨꯗꯤ ꯏꯆꯥꯒ ꯄꯣꯛꯇ꯭ꯔꯦ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ꯫ ꯑꯩ ꯃꯥꯕꯨ ꯑꯗꯨꯝ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯕꯁꯟꯇꯤ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ꯫ ꯃꯀꯣꯛ ꯂꯨꯝꯃꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯆꯦꯅ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯅꯨꯄꯤꯒꯤ ꯁꯛ ꯍꯥꯏꯕꯁꯤ ꯂꯟꯅꯤ, ꯑꯃꯔꯣꯝꯗ ꯄꯥꯞꯅꯤ꯫ ꯀꯅꯥꯅ ꯄꯨꯟꯁꯤꯗ ꯌꯨꯝ ꯑꯃꯨꯛꯇꯪ ꯄꯥꯟꯕ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯅꯈ꯭ꯔꯕ
Amaromda inawgidi sakna yeknaba oredo tuminna lejabi thamoida nungsibi mami takhrabi nahakbu auba khudingnadi magi thamogi leikonda leisa tamhaningli kuirabani lakpatina nahakpuda solakliba adudi karigidamakta isena aigonda haibide adumna aranba miyengda aibu chingsinbiriba tamo lakpati su phate mahak luhonglaba nupani yunggi nupina kari khankhini haiba mahak khanpham thoi madu khangjaramlabadi ai numitudagi thabak suba chacharamloi ai kanagi makada su amuk khana yiningdare ai ngasidagi thabak suba chatlaroi tanjasida mapandagi iteima haina korokpa nupagi khonjel ama tarai kanano haina machena yenglubada lakpadi oyamle haina ba tawdana imungda changlakle oh basanti kayam thina sokle tamona mafamsida karigidamak lakpidibno basantina yamna sauna kumlakhibani maka tarai aibu amuk badana pibigera machena chaithalai basantibu kari watanoni isigi bema sok pallabadi hangnaba miyoibagi daramani isena tamo khogi michang changbiribu karigino nupina nupigi awawo khangbidaba mafamsi thadokna ai ngasi dei chatlagani nare haiduna hiplambi basanti sauna phuk hogolai mamit tandan pairakduna tamna phamdarai machena mawu tapna phamungda hiphanaba honai mak hipthau khaibu yadre phamungda makhong yantaraga marai bakta makhuna namladuna phamli magi pharaba sanglaba samlang tanganglaba maithong luraba koiraunaraba milu anidagi sintharakliba pigi iri tanik tabaraba simbandugi mathakta tumthin ngaliba sambu urubadagi lakpati amuk khanthabagi nupa oibagi sakti du mangkhramale thauna phana pambom tingladuna hairai basanti nahakna adum tawudu ai yengu yamna wai tasengna thamoji kaigadawi yengu nahaki-damak ngasi aihak lepli namangda karigidamak aduk pidulugadage napungning sondaganu nahakna buyabirabadi machin kanbi lamket lamaibi tumbino ngasi ayuk mapamna singdokhrage nahakpu lawgi haina aihak namangda leplarabani chasi aigi thamoigi leikonda maning tamna satlaro chasi basanti maduna tamogi apambani basantina kanglaba minok ama nokladuna makha tarai adubu maduda aina harauna yagani khanbra wafamsingdu ai taninglamgani khanbra achauba lan thungi mihauba karisu lejade nasangi punchi sima migi thamoidi yektuna chaina piduna lehaugadaba thabaktu ai pamjade nupa oibisingi thamoibusu masak sengna khangjare ai yum anirak palure icha mangagi ilairabi laibak thiribi mamani ai wafam singsina tamogi ijat soloknaba maram natana atai oijaba kari mata phangloi phamdagi kanade lingbi khibana faragani yabirabadi angang chingchu aina loina sengwani makhoibuni aina pamliba tungan ba imnak sagagi macha singbu tamona kayang koina nungsibiba ngangani madu khak oithokloi ai taba ngamde ai tawa yamna hinade thuna mak yaukhibana phagani phamungda mamai upsinduna hik kappi phare ai chatlage lakpatina yamna chinglemna harai makha tarai adubu amuktang dimunna kantharamko basanti furik khawlugi sel lauthoklaga deimaga nakhoi anigi hisab monimna singtorokpani se masi paisalhau seldu thanamlaga lakpati jatkre numittugi dumidangdu machena mawo thimjiladuna harai wafam masi bima taraina lawba chumloi munna khanthawo phagani nupi oibigi laibakti mapur oibigi laibaktuni apai balesingi arepa masak masu leitabagum ngasi kangthakta yawonnaribi charugi mompak mondumda mongkhangnaribi segairba pombi sup saraduna ichegi nakda yamna pidona leliba nakse ngasidi nangi naraibaki atiyada arangba dhuba taradu tholoknabagi tanjadu pibiraklabani isorna asuk naha oriba sakta chuda miyoi mitawda watraba
लन थुमदा कुबेरगुमना पैरबा नुपासिगी अवाबदी मचा दहार लेजदबदु खक्तनी माना तोयना हाय अैगी दहार मुखिगद्रा किजै अैखोगी पारी पुरीदगी दहार लिलई अदुना इतैमा अैगी दहार मुलोइदबी चना लोंचत खंगबी पुंसिगी खुंगरोय अमतदि थिबियु इतैमा ननाउना इतैमा खोगी माइ चोपतनब होनाजगनी मागी जका इंदुना कयाने अैखोइना सिनबिखिबा मथुवाइना तादब माले असुक कुइबसी यारक्ते अदुबु चेकोनसिना नाकपु उरुबा निमित्तदगिदी माकी वाखल नगोना लुखरा माले नाहकपोदा सोंजरखिबनी अैखोइना लंबा चादे थिंगी माना मकंदी थोकना सावी माना हाय अै नुपीगी मरन करिसु पामदे मतिक चाबा चादबा करिसु खंदे अैना सुपनतगी पामजबा हाइबबु थमोगी असेंग नुंसीबा अमसुंग इरन ओहौगदबा इचादारा असितनी अैगी थमोगी पामजबदु माबुदी थोकले इतैमना अमुक्तदि नुंसीबियु मचेगी वारीदु असुम मसुम मखा चथरी बसंतीदी ममित मना सब युंगले अहिंग न थिंजिलकपगा इरोइनना वारी तारंबी बसंतीदी पिरांग मोंखांगनना तपना तपना निद्रा मागी मतंबागता नुंगाइना तुंखुन तानख्रे नोंग ngalakpada बसंतीदी लेरमद्रे हाइदुना कोइलांग लांगलारई मतंग असिदा अैगी वारी मचाजे लुसिनजरे करिगुम मतमदसु असांग वारी कया कया पुदुना लाक्चगे ख्वाई मयामबु थागतचरी